ngasi July ki tang 15 da thokiba thodok wathok sing ki matangda phongkiba numidang waram ki pauchi sing da ki maru oiba khara lokacharaga miyam ki tamuk Manipur Circle News ki mai kai da ki paudam jagi ahan bada Kangla pauchi da ki lokachari Naurem thong da leiba Prism Higher Secondary mai chakre mairoi mapan rims ta laikanare hairi pathok sari Impal West District ki Lamphel Police Station ki manung chanba Naurem thong da kaithel manakta leiba Prism Higher Secondary School ki Class 11A की classroom da second period loirakpagi ayuk pung tara khara helakpa adwaida khanghaudana mai chalakre thodok aduda mairoi mapan sokpadagi Rims Hospital da pukhatuna laikan nakre ngasi mai chakhiba aduda school authority staff sing amadi mairoi singna ahan bagi oina sakliba mai adu makhata na sandokna chaktana ba muthana ba honakhi tungda laikai club amadi miyam thoraktuna mai kanbada mating pangbaga loinana Manipur Fire Service की water tanker सिंह लाख लगा मई मुथत के बना यामना साउना अबांग तात असो अपन यावदबदगी कनबंगम खे म्यामना मतेंग पांगदुना स्कूल बिल्डिंग अदुदगी माहिरोय सिंह मफम चाबदा पुथोक हौबना पामदब थोदोक थोकदबदगी कनबंगम खे मई साकपा मफम अदुदा इम्फाल वेस्ट डीसी लम्फेल पुलिस स्टेशन की ओसी सु लाखदुना हाकथेंगना यंगसिन खे Laikan nagraba mahiroy sing adu classroom manungda laibana pakatpa amadi maikhuna sor honma ngamdabadagi wantharakpa masa sontharakpa mahiroy sing yaurokpadagi Rims Hospital da pukhatuna laikan nakhibani ngasi laikan nakhiba mahiroy sing adu nupi masa na ayamba oikhi Rims Hospital da ahan bagi first aid piraba matungda observation da casualty ward da admit tawduna thamkhre hospital ge maikaidagi mahiroy sing adu thoidokna mipainingai oidre hairi mai adu school adu da punna laiminaba building ki saruk amadagi mai horoktuna wall da amanga ta khara thoki mausa gomna hengdagi class adumak chathagani haina school adu ki vice principal ke S William na phongdorakli makhata ba pawda pawnil khol pawse de ki lokhachage kuki phurupta namthak tawba mioi singni haina lauthokre pathoksari lamdam asida thokliba sahi amaga tha ani phajilaklaba irang asigi Waroi sin purakna bakuki singa wari sanaba haure haina Chief Minister N Biren ga Guwahati da wari sanaru bani haiba kuki MLA ani CSO gilusingba amagi mathakta kuki purupta namthak tawba mioi singni haina lauthokhiba ga loinana social boycott tawna ba perep laukhre hairi loinana oirakliba phibam asida kuki jo singi marakta sauna saina ba amadi sarangna ba leire hairi pawasina makha taraduna hai Manipur ki irang ase laksinaba koki singa wari sanaba haure haina Chief Minister N Biren na phongdokhiba waphamadu ITLF amasung koki inpina singba tonganba lupsingna yadriba matung wari sanaba aduda saitu gi MLA hawkholet kibgen tipaimuki MLA usanglu sinate amade Mar NP gi President Joseph Mar Maruoi haiba khangmangamle hairi Maramasina makoi ahum kuki singi marakta namthak tawba mioi singni haina lauthokle haina su zirol amana hairakli hojik tholiba irang asiga mari leinana kuki singi oina semkiba secret nampi intelligence department haiba group amana jongam news koba kuki singi pau channel amada thagalakhiba post amada haugiba January gi kunithoi da Manipur gi Chief Minister N Biren ga kuki lusingba khraga unaduna hojik tholiba irang asigi warochin puraknaba wari sanare haiba wafam ama social media da viral orakhi madugi matung Chief Minister N Biren masamak nasu media da kuki singa wari sanare amadi waroisin puraknaba thabak paikatle haiba wafam phongdokhi adumoinama kuki singi mahut sinduna wari sanakhiba mioi sing adu kana no haiba khangmangamdana lerakhibani wari sanaba du da yaukhiba mioi sing adu MLA hawkholet kibgen MLA mungsalur sanate amasung Mar NP ki President Joseph Mar ne haiba khangmangam khibani hairi kuki singi separate napi intelligence department na jongam news ta piba report ki matung inna hawkholet kibgen asi lanhek loirakpadagi Chief Minister N Biren ga wari watai sanaba mioi mak highway semagi lambi compensation pibada myamdagi sel saba misak amani minister pham phangnaba masagi phurup yonthokpa misak amani hairi